Hi friends, welcome back. Ngasidi ngasai Facebook ta ina haigi bagi matungina invest tawwa habjigi matangda karigumba stock market ka mari leinarakpada khara aina khangjaba knowledge khara mayamna thamjage. Koina invest hai taragadi koina paisa santokpa haibani. Madudagi koi income lakadoribani, imung pudoribani. Koi Manipurda investment se tongan ba mawongda tawe. Like kana gumana habada private business oina microfinance ta deposit tawsile yanaba amagi makhada paisa puraga sijne marup hauraga paisa chawthui bank ta deposit tawbadudi investment natte bank ki sumnatagi interest macha ama hinkatcharakpagi hinkatcharakpane madudi paisa oina thaba yaba natte adom khutta paisa di leiraba sijinnafam khangdrabadi kari tawgani bank ta deposit tawgadra marup leisingadra private business ta thadagadra masi khangdukpa yam darkar oi paisa tan basina yam thuna chawthokpa yaba sinpham amani thabak khudingi merits amasung demerits lei adomna 4% kabida paisa santoke haina khalasi interest adu piraktragadi adom kaidawbigani mari su tanaba yari poni microfinance ta paisa do koigi thamme haina khalasi bank kairadi ekhoi paisa do loina mangbuju yauri poneba matang asida stock market haiba asina isana isabu boss oina tawjaba yaba thabak amaneba sidani aina stock market ki matangda pusalaije maramdi masina ekhoina kaidawi isana nainajaraga isana changba yare haiba matamda changaga isana lokthokningba matamda hekta lokthokpa yaba madugumba mafam amaneba stock market haibasti masaida fraud adu percent yawdringai lokthokpa yaba yadaba haiba leite masaida aina invest tawningba matamda tawgani nongalaga habadi hapta amuk invest tawramaga aina masi pamdre lokthokpasu yai anytime entry tawba yai anytime madagi exit tawbasu yai mi khuding stock market tawgadabani haibadudi ai hairoi masida khoidajaba mioi singna stock ta invest tawiu risk low oigani ngasigi oina amakhak haijage penny stock ta invest tawa penny stock haibasi kaino penny stock haibasi apikpa price ta leiba stock makhal amani India da penny stock hairaga paisa amadagina lupa 10 phawbagi magi share price oi penny stock ta invest tawgi hairadi fundamental amadi technical analysis khangba yam darkar oi example company ama leire haina khalasi company sigi share price se lupa 5 pire haina khalasi kogi company magi price se kogi lupa 5 pire haina khalasi 5 rupees ma lupa 5 pire company jigi price se koi lupa 5 pire haina khalasi company sina karigumba anauba oiramaba company si fundamental yamna leiba haibadi background phaba oiragadi investor singna hariba company asida invest tawba horokaneba aikoi su company sigi share lising amatang leihawrasi company sida aikoina share lising ama khatang 1 0 0 and 0 share lising ama khatang leihawrasi sina share 1000 sina aigi share 5 sina aigi market share price okay 1000 sina aigi share ni ko okay share ore mamandi kya piba 5 lupa 5 piba share price Sida ina lupa habadi share lising ama leirena khalaji
company asi background phaba maramna near months habdi anakpa tha chahida share price se hengalakaneba masigi matang sida aina changgiba habdi aina invest tawgi paisa je lupa kyanu yengthoksi ko 1000 okay sorry 1000 into 5 tadi aina changgiba price se 5000 price na I just invest tawe lupa lising manga ay invest tawe share lising am leiba matamduda lupa manga piba maramna haribo kano aigi paisa lupa lising manga khatang invest tawgi sina karino 5 sina karino share price 1000 sina karino number of share okay 1000 sina aigi share masing ni lupa manga sina aigi share price itadi ke invest kya tawre 5000 ay invest tawre okay siba clear oi minare ko ma'am company sina khoi growth laaba growth leiragadi hojik share price lupa chama yora ena khalajeba habdi background yamna phama maramna company sina tamna changsalakpadagi share price wang khale adu matungda acho sen thadaba kanguna masidi fundamental phajare haidana aikhoigi invest achauna tawsalakpa matamda mamanje lupa chama yore ena khalajeba ko mamanje lupa chama yore ena khalasi tadi hojik chama yorokpa matamda hariba share price chama yorokpa matamda aigi share lising ama leihibagi hojik punna total capital kya tagi yengasi 1000 into share price ki man kya yoraba 100 masi chahi amada yorokani natragana tha amada yorokani haibagi akakna bidi leite adubu masi investment ni yam thuna growth lakpa yai akhona fundamental fajana naina khradi akhoi tha ahum mari tha taruk chahi ama sigi manungda haiba growth se lakpa yai sida akhoi magi calculation hotpa matamda kya tarage hai taragadi 1000 into 1000 sina ngasai ge share number of share duni adagi 100 sina hojik share price 100 yorokpagi neba itadi sida akhoi kadawre 0 manga amma ani ahum mari manga 1 itadi punna 1 lakh 1 lakh 1 lakh yaureba hujik fawada ai lising ma share lising ma changgibado matam jadi kya yaure 1 lakh yaureba 1 lakh ai capital oire ko hujik fawa ai market gi lokthoktri ko aikoina hariba sise akaknaba matam leite aikoina business ta tapna chawthokpa adumaina aikoiju matam ngaibadi dakar oi aina 1 lakh profit oiraba fawada lokthokiroi jeba kaigi market su yamna phajari kaba yabagi changda uragadi ai 1 lakh uragaju ai lokthoktabida adum thamganeba again amuk market sina phajabadagi koigi magi share price mamanje koigi 200 yorena khalas aina leigibana 1000 number of share 1000 ni adagi hojik yorokpa share price na kya yore 200 yorena khalas 200 yoragadi punna kya tare 0 manga amma ani ahum mari manga 2 kya tare 2 lakhs hojik aigi ai lupa lising manga puthoga leigibdo hojikki market price ta kya tare 2 lakh 2 lakh yoksale asumna step mathang chathagani hajaringai khanga leigani hajadre haraba matamda aina invest tawgibdo ai capital pumnamakto ai account da loina lokthorani exit tawthorani ai account lo changhalamaneba 2 lakh yorokpadagi market se khoina phajaba wale haina khalajeba adu tadi ai capital do lokthokaneba adudi parase aina lupa lising manga khak puthokhi matamduda stock khoigi aina lising manga puthoije karamba stock ta thadai khoigi Indian stocks deida
more than 500 stocks lay sida penny stock haragadi lupa tara bhaubagi makha da leiba khoi share price yamna hongba lupa tara bhaubagi makha da leiba company jingdubu akhona penny stock ni haigre asi jingsidai akhona magi fundamental analysis kanna madi kupna thijalaba matungda hariba thabak sidi tawgadabani aduga akhona asigumba fundamental phajaba growth lakadaba market ama thengna thiba haigraba thiba phangraba adu targadi sigumba 5000 na 5000 invest tawraga 2 lakhs 1 lakhs khoina tanba yabagi khudong chaba yamna phangeba masi oithokpa yawgrabani ko khoigi india da masigi oithokpa yawgrabani khoigi chamchamba private ki khoigi nongmagi subagi suraga sajaba mi maduna tungjanjaraga invest tawbudagi haiba asigumba fundamental nainarakanda invest tawbudagi hojikti khoigi paisa chauna magi return lakpa yawgrabani adubu manipuradi yamna khangnadri haiba mafam sida invest tawba yai paisa chauthokpa yai habase khangnadri ngasidi aigi video jigi khuthangdagi mayamna khangbi hawro madudi stock market ta aikoina invest tawrakanda within 1 year within 6 months within 2 year ai stock sida hold tawraga thammakanda achoba senpham lakpa yai kupna analysis tawraba matungda achoba senpham lakpa yai habasidi nasi aigi video gi khuthangdagi mayam khangbi hawro advantage amadi disadvantage hana khangkho advantage ti kaino hai taragadi share price pick abanina mi singna paisa khitangna share mayam leiba yareba yantai ko asai magi share price se lupa tara gi makha da leiba sibo khoina penny stock ko we haire ai tadi penny stock ta khoin invest o matam dadi akhoi gi magi share price to nema banina akhoi paisa khitangna mayam changba yare bojikti okay masidagi akhoi invest karamna tawba hogani invest tawba stock market ta invest tawba tamba hoba yaba jaga amane penny stock habse paisa khitang thadharaga ajoba paisa tanbusu dum yae saigi mamangna pangiba example duni madumaina paisa thadharaga akhona ajoba paisa tanbusu yae magi amangba disadvantage na mukari no share price pick pa maramna paisa chauna sana bukangu di changa oeba fundamental nainabada kharadi luna thui wagani yang kupna nainadabadi yade share price se wangbada hadi magi share price se henkalakpa matamda akaknaba matamdi laite matam kharadi changani masina magi disadvantage ne maramaduna akoigi paisadi leiba sina famdi khangdaba oi targadi matau karamna how to invest how to grow habdi capital do kamdongna chawthokadage haibase sidaida mayam manipurgi miyoisingnasu stock market ta invest tawraga koina paisa je chawthokpa yai paisa hena phangba yai haibagi idea do masigi matang saida aina khangjaba knowledge khara thamjari masina penny stock mathangi parta atopa khoigi khara lairi multi bagger gaina adugumba kharagi matangda second part oina hapcharake ngasigidi matang sida losenjarage mayamgi support tagi masin aduna mayam share tawbiro subscribe tawbiro okay channel asibu support tawbiro okay masi hairaga matang silo senjarage